Internet ki damakta wired fiber natragana optical fiber na chingba yaudriba mafamsingda internet connection pambasing ki damakta di masigi video asida uchariba Jio Air Fibre haiba asi khwaidagi faba option ama oigani haina khanjai haiba Jio gi Air Fibre asi matau karamna chalaigani amasung Air Fibre connection matau karamna lawgadagi amasung haiba connection asina kari kanaba phangadagi haibana chimbagi matangda semjaba video ni Miling tabiriba puno po hana muktada taram na uchari asigi video sidi Jio gi Air Fibre gi matangda semjaba video ni video su miling tabiriba singna video sibu loibu hawbutang miling tabiyo Jio hariba company asina nongna launch tawrakliba Jio Air Fibre hariba asi mobile network ta yumpham oiba mobile network ki 5G ki matengna chalaiba adugum makal ki internet service amani hariba internet service asigi matengna remote area da maru oina kungangi lamsingda internet ki damakta optical fiber natragana wire fiber ki kudong chaba leitaba mafamsingda internet ki speed pamba singna internet sinaba yanaba ki damakta putorakpa adugum device makal amani haiba device asi subnatagi mobile network ki matengna chalaigadaba device oibana maram oiraga mafam aduda 5G ki network marpung fana pangba darkar tai haiba Jio gi Air Fibre asidasu atopa fiber optical fiber singa manana makal makha kya gi multiple plan sing leiri amasung mobile data plan gumna makki makal makha gi recharge kya gi plan sing su leiri Jio gi Air Fibre location matamda 15 plus OTT platform sing gi subscription loinana 800 plus digital channel kya yengba yari haiba digital channel sing asi 4K TV set top box amaga loinana lakpana maram oiraga adongi yumda leiriba TV sing aduga connection tawduna irai laina haiba platform sing asibu yengba yahalli hojik fawgi oina Jio na launch tawriba plan sigi manungda 599 899 amasung 1199 ge plan sing asina oiri haiba plan sing asida 30 Mbps tagina 100 Mbps fawgi speed uba phangli amasung 30 Mbps ki plan asida 1000 GB asi tha amagi oina provide tawri Jio gi Air Fibre asi maru oina 5G mobile network ta run tawba adugumba internet service ama oibana maram oiraga adongi yumthakta natragana yumgi mapanda haiba 5G ki network asibo panabagi damakta antenna ama thamba mathau tari haiba antenna sigi matingna 5G ki signal adu fajalaba matungda imungda thamgadoriba adongi Wi-Fi gi router natragana machine adu tamna poraknabagi damakta wire amagi matengna yumda connection piri haiba internet connection asi optical fiber gumba main supply amadagi connection lawdabana maram oiraga subnagi antenna dagina adongi machine adu afawgi marakta wire ki matengna signal adu poraktuna imungda leiriba machine aduda internet ki signal sing adu provide tawri Jio gi Air Fibre da sinariba technology asina wireless mak natragasu yumgi mapalda thamliba antenna dagina imungda leigedoriba machine adu fawgi marakta khaktamak wire connection pibana maram oiraga yama toina internet ki optical fiber tatpa natragana nonglei nungsit tawba amadi nongkana chuba matamda internet ki cable sing tatpana maram oiraga internet yadaba natragana khudong sadaba sing adudagidi khara makhai nga thopa ngamgani Jio gi Air Fibre maru oina khungangi lamsing amadi optical fiber gi kudong chaba leitaba mafam sing gidamakta di internet gi damakta khwaidagi faraba option amani haiba device asigi matengna arapa khungang sing dasu internet ki high speed sinaba yabagi kudong chaba fangali Jio gi Air Fibre asi 5G network ta run tawba adugumlaba internet ki platform ama oijaba taragasu hojiki matamda mafam ayambada 5G ki network sing asi ubo fangli amasung sinaba yari karigumba adomna leiriba mafam aduda 5G ki network asi mapung phana fangdaba taragasu haiba yumgi mapanda thamgadoriba antenna asina 5G ki network adubu irai laina faba ngamni amasung haiba antenna asigi matengna arapa mafamda leiba mobile ki network tower sing dagi 5G ki network sing asi phajinduna imungda leiriba machine asi tamna 5G ki signal sing adu pidaba matungda router di matengna 5G ki signal sing adu sandoktuna internet yabagi kudong saba pangali Air Fibre gi subscription lawba matamda 15 plus OTT platform amasung 800 plus digital channel sing haibadi TV channel sing gi subscription yawna maram oiraga tongana TV gi damakta connection ama natragana cable dagi oiba recharge tawduna
ꯑꯇꯣꯞꯄ ꯃꯈꯜ ꯑꯃꯒꯤ ꯀꯅꯦꯛꯁꯟ ꯂꯧꯗ꯭ꯔꯒꯁꯨ ꯍꯥꯏꯔꯤꯕ ꯖꯤꯑꯣꯒꯤ ꯑꯦꯌꯔ ꯐꯥꯏꯕꯔ ꯑꯁꯤ ꯂꯧꯁꯤꯟꯕ ꯃꯇꯝꯗ ꯇꯤꯚꯤ ꯌꯦꯡꯕ ꯅꯠꯇ꯭ꯔꯒꯅ OTT ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯒꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯂꯣꯏꯅꯅ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯦꯡꯅ ꯑꯇꯣꯞꯄ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯕꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯤ꯫ ꯖꯤꯑꯣꯒꯤ ꯑꯦꯌꯔ ꯐꯥꯏꯕꯔ ꯀꯅꯦꯛꯁꯟ ꯂꯧꯕ ꯃꯇꯝꯗ ꯀꯅꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ 4K ꯇꯤꯚꯤꯒꯤ ꯁꯦꯠꯇꯣꯞ ꯕꯣꯛꯁ ꯑꯃ ꯌꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟꯅ ꯑꯗꯣꯝꯅ ꯁꯦꯠꯇꯣꯞ ꯕꯣꯛꯁ ꯑꯃ ꯂꯧꯔꯨꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯀꯅꯦꯛꯁꯟ ꯑꯁꯤ ꯂꯧꯕ ꯃꯇꯝꯗ ꯊꯥ 6ꯇꯒꯤꯅ ꯆꯍꯤ 1 ꯐꯥꯎꯕꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯂꯧꯕ ꯃꯇꯝꯗ ꯑꯗꯣꯝꯗ ꯑꯣꯐꯔꯅꯆꯤꯡꯕꯁꯨ ꯎꯕ ꯐꯪꯕꯤꯒꯅꯤ꯫ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯖꯤꯑꯣꯒꯤ ꯑꯦꯌꯔ ꯐꯥꯏꯕꯔ ꯀꯅꯦꯛꯁꯟ ꯂꯧꯁꯤꯟꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯒꯗꯕꯁꯤꯡ ꯁꯝꯅ ꯍꯥꯏꯔꯕꯗ ऑप्टिकल फाइबर की कनेक्शन लेटब मफमसिंगदा इंटरनेट अतोप ऑप्शन अमा खुदोंचाब फंगली अमसुंग हाइरिबा असिगे मतेंगना इंटरनेट दरकार ताबसिंगदा इंटरनेट की खुदोंचाब फंगली तोइगुमसुंग हाई स्पीड इंटरनेट अमसुंग अतोप मखल मखा क्यागी थबक थरमसिंग मरुओइना कंपनी नत्रगना बिजनेस कुंबा रन तौबा मियोइसिंगना हाई स्पीड इंटरनेट पांबसिंगीदमक्तदी हौजिक्की ओइनादी खुदोंचादबा अदुमक उबा फंगनी। मरमदी हाइरिबा जियोगी एयर फाइबर असिदा पीरिबा स्पीड असी 30 Mbps तगी हौरगा 100 Mbps फाउबा खत्तकी खुदोंचाबा फंगली अमसुंग हाइरिबा डाटा प्लानसिंग असिदा अनलिमिटेड डाटा की ऑप्शन फंगबा ngamdri था अमगी ओइना 30 Mbps ता 1000 GB खक्तमक पीबना मरम ओइरगा 1000 GB असी अदोमना नोंमा नत्रगना निनी यमनुंग दलुइ थोकिबा तारगदी हाइरिबा रिचार्ज प्लान अदु नौना रिचार्ज तौबा की खुदोंचादबा सोइदनमकी थेंगनगनी। अदुबो अतोप मखलगी ऑप्टिकल फाइबर न चिंगबा वायर्ड इंटरनेट कनेक्शन सिंगददी डाटा रोल ओवर अमसुंग अनलिमिटेड इंटरनेट की खुदोंचाबना चिंगबसिंग असी लेबना मरम ओइरगा जियो एयर फाइबर की खुदोंचादबा खरसु अदुमक लेरि। समलप ओइना हाइजरबदा जियो एयर फाइबर हाइरिबा असी इंटरनेट की दमकता ऑप्टिकल कनेक्शन न चिंगबा लेत्रिबा मफमसिंगी दमकतदी ख्वाइदगी खुदोंचागदबा अदुगुंलबा मखलगी इंटरनेट की सर्विस मखल अमनी। जियोगी एयर फाइबर मतौ करमना बुक तौगदगे अमसुंग हाइरिबा असिगी मतांगदा हेना अकुप्पा मरोल खंबिनबसिंगना मसिगी वीडियो की कमेंट सेक्शन दा सिंसोय सोयदना कमेंट इबिरमो। वीडियो असिबो मियंग ताबिरिबसिंगना वीडियो असिबो लाइक अमसुंग शेयर तौबिबा अमसुंग चैनल असिबो सब्सक्राइब तौदिबसिंगना चैनल असिबुसु सब्सक्राइब तौसनबिरमो। मसिनिंग असिगे जियोगी एयर फाइबर की मतांगदा सेमजबा वीडियो असिबो मियंग ताबिरिबसिंगना वीडियो असिबो लाइक तौसनबिरमो चैनल असिबो सब्सक्राइब तौदिबसिंगनासु चैनल असिबो सब्सक्राइब तौसनबिरमो। तुंगदसु असिगुंलबा नुंगाइरबा वीडियो क्या येंबिनबगिदमक्ता ngasiगी oinadi video si matang sta loisinjari tungda anawba video amada amu thengnarasi।